Marui Papausing Nupi Angang the Sataba Mute Minay Tingnapa First Track Court Lingnana Batabak Baikat Bahure Haina, the Minister and Birena Fongdokre Amadi Tebal the Tabak Subagi Hainabi Tadoksi Haina, the Minister and Birena Apel Tokre Kurumjari, ISTB Manipuri Pau Miang Tabiri Bapum Namakpu Taram Noksari, Housing Mapung Iba Pau Pizari. Nupi Angang the Zataba, Mute Minating Nanaba, First Track Court Lingnana Batabak Pakat Pahaure, Highness Minister and Birena, Remski, Jubilee Holda, Namini Supnapangtoka Daba Development Priority of Manipurgi, Hagdokpagi Thoram the Fongdokre. Makataraduna Manipur Sakhat Lambida Jangsinaba Sarkar na Akhanna Sinba Seminar Amada Manipur Sarkar ge high ranking officers sing Suna Saruk Yadabada Chief Minister na yamna kanba mawong da pen daba phongdokki Sarkar asina paikhat kadaba amadi miyamna paikhat haningba thabak sing khana nainanaba akhanna na sinba thoram asida Sarkar gi tolop chauna chaba high ranking officers sing Saruk Yadriba singi mathakta action lawroidabagi maram laite Criticism tawbagi hainabi thadokuna asigumba platform asida lakpiduna sarkar bu chaibagi mahutta makhoina tawhaningba thabak sing phongdokpibana hena phagani asigumba thauram asida saruk yananaba akhanaba chebau piraba fawbada yawradaba miyoi singna government ki mathakta criticism tawpham thokte Manipur asi drug na soinai halaba lamdam ama ahelakliba asi thingnanaba sarkar na thabak lokhatpa su haure drug purambada chenaba gari phabagum nam apalamdagi drug pusilakpada chenaba flight authority ki mathakta FIR panduna flight adugi mathakta sar sit phawba thangan aba honaragani haiki Yang kau ada, kalau sedang ada mesti langsung ada yang terbaik. Now sedang ada decided to have fast track court, especially to deal with the crime against women. Reducing the infrastructure of crime, masih Canada with the fast track court in India. Ada yang ada layer terus, tinggal orang kita, orang kita, mau yang kita. Ada dulu high water free, masih korma, especially for women against that against women, sih kita perlu tahu begini Manipur Sarkar ge Planning Department ki miyang makhada Steering Committee semduna committee asina sinduna pangthok liba ngasigi thoromaduda Assembly ge Speaker Y Kemsan Social Welfare amadi Corporation Minister Namsa Kipgen State Planning Board ki Deputy Chairman S Rajan Fishery amadi TD Minister N Kaishi amadi pangthok liba seminar asigi Steering Committee ge Chairman Professor N Mahendra Susaruk Yake S Rajenna Sarkar na phajaba policy kaya semlabasu madubu thabak oina onthokadawriba department ki officers singna mathau ningthina pangthoktrabadi madugi kanaba fangloi phongdokhi Table the Tabak Subagi Hainabi Tadoksi Haina State Minister N Birena Apel Tokre Wafama Singasi Irusemadalaba Central Agricultural University CAU gi Anope Administrative Block Sangabagi Thoramda State Minister na Wafama Sipongdo Kibani Thoromaduda Mahutki Parliamentary Secretary N Indrajit Manipur Pollution Control Board ki Chairman L Radha Kishore Amadi CAU gi Vice Chancellor Professor M Premjit na Singba Miyoi Singsu Saruk Yake Thoromaduda VCM Premjit na English Singamasama Marfudrahum doida lingkat kiba Central Agricultural University asi awang nongpok lamdamda khwaidagi maming satpa university ama oibang ambata natana scientist yauna achangba mahiroi kaya puthokpa ngamkhre masimag CAU gi oina chakthokcha ningai oirabani haike Saruk Yakiba Parliamentary Secretary Nahakpam Indrajit na CAU na Manipur da natana awang nongpok lamdamda research work kaya sathaduna laumi singda chathok hengat hanaba amade thabak phangdaba naha sing thabak pinaba honariba asi thagat ningai oi haike Chief Minister N Birena Agriculture Habasi Mioibaga Tana Thanaba Yadraba Lam Amani Manipur gi agriculture gi pothok hedgat hanaba lainungdagi ising singkhatuna lawbuk singda ising phanganaba thorang paikhat pahaure farmers singna lawu singubagi pothok puthokpa matamda mioibagi hakchang sokningai oidaba organic manure siznabiyo masina mioibagi hakchang phanbata natana pothok hena puthokpada su mateng oigani
Agriculture Department amadi masiga mari leinaba official singna se da amadi table da lau pathap chathaba field da kumduna yang sindabagi hainabi leiriba asi thadokpa matam oire haiki adunani koina now the present government's target, the mission is to concentrate, to give more emphasis in agricultural products. Aikuigi products double cropping gumba. We're having enough groundwaters. We're having enough waters because out of 1 year, 6 months we're having the rainy season. Water is available, but we are not properly harvesting it. We are not properly maintaining it. Now the state government, new state government has taken off rainwater harvesting mainly in the hillocks. 5-6 big check dam would have taken up already in the hill areas so that the water can be preserved there and after that it can be used for agricultural purpose or drinking purpose. Apaba kunai ama oyaknabagi damak angangsingda apaba education piba haibasi hauzik lairiba mirol asigi soiba yadraba thaudangni haina Health Minister L. Jayantakumar ngasi Sri Satya Sai Seva Samiti na sinduna pangthokpa ahanda state level convention for alumni and group 1 2 3 Bal Vikas students 2017 haudokpagi tharamda haikre Lamyan na sanglen na pangthokpa tharom aduda Yas ki Commissioner S. Dilip Sri Satya Sai Seva Organization Manipur State President H. Manihar Susaruk Yake Jayantakumar na makataraduna apaba education ni haiduna moral yaudraba education adudi apaba natte phongdoke Nagamomna angangsingda karigumomda haibiramdraba aduga mogi guideline pibiramdraba do's and don'ts in the society in the normal human life kari no na habiram da batara da mogi dam to kari gom to biram dragadi one day ai khoi gi mongpham da angang singsina laga soidana maki ko complaint tawni daga bhagavan sairam na he just rightly pointed out miwi bigi tambai se loi phakam banaide Impal East BDF Welfare Association Kawalup ama All Manipur BDF Welfare Association gi makhada semle hainangasi nauna semlaba association gi General Secretary S Santazitna wangkhai thangjam lekai de pangthokpa pawmisinga unaba amada phongdokre Lup asigi thaupunana ba President ta L Somorjit Treasurer da S Deni amasung Publicity Secretary na P Purembana oiragani Association ki Secretary Santazit na phongdoki bada BDF ki members singna asoi angam thorakpa matamda mateng pangbang amnana ba members singi Aadhaar card amadi I card copy amamam association da pira o hairi koigi sigi Aadhaar card paiba adegi koigi I card paiba tongan ba nominee ma leijai nominee sida thajala matungda koigi BDF amana hayang karigumba mana already tawima matamda si bana ba thokpa matamda koigi fan pina bugidamakta koigi lairiba koigi BDF association gi maikai dagi fan pina bugidamakta dui khanana na jabasu yaujat Irongi Hanagi Pradhan Latif Kauba Miyoi Amana Mahaki Manaunupa IRB Oiba Firoz Buthang na yanduna hatkre Thogdok asi mayang Imphal Police Station gi manungsan ba irongda ngasi angan ba ayupung anirom taba matamda thokibani kari maram gi damakta Latif na manaunupa bu thang na yanduna hatkibano haibagi matangda police na thizin ba hokre lekai miyam na thogdok asi gi matangda kari thabak pakhat kadagi haibadu miyam gi mifam pangthoktu na khanakre hairi Uripokta mirolabi nupi amaga mamaga mangak samda thangna lelaga hatuk lamba thawong asi laibak thibani haina MPP na phongdorakle asigumba thokdok asi Manipurda thokmanduna kari sulaitana khanarakle thokiba thokdok sing asida chanaba sing kari chairak pikhrabage haiba ngasi phawba taba phangdre nupi angang da chathaba crime asi yaman khre miya mamangda pharaga ahakpa chairak piba habasi yamna chumba wafam ama oirakle Manipur sarkar na upay ama tawraga Manipur asi ingtapna lainaba miyang sangba sumle haina MPP na thamlakle January ba miyoi sing zel la thazil laga makhoigi maral sing kokadawri bra haina su makhata na hanglakle hauji marak thatna break amatang lawjari Bhai Gurudas Group of Institutions Sangrur Punjab na students kudima ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafamni education piba katang natna hayengi yumbiro putokwa institute ni
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Hakchangi labor somakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidabak, amatta nayaba upaidi, jolib syrup, amasu jolib capsule with chutney sinabiyo. Irujo Coaching Institute, Pesampa Totomlekai behind Bhaigo Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irujo Coaching Institute, Pesampa Totomlekai behind Bhaigo Hotel. Contact number 8131025634. Saiji TMT bar से latest German technology season aduna state of art factory Guwahati na puthok chabani masigi bar से han basundokpa product oidana calling zade taken de mapambil kali amadi amaga hajin beheli masi ayamba achauba government agency singna approve tawraba makhalgi TMT bar ne Saiji TMT bar. Delicious cookies from Likla Bakery. Comprehensive concept schools India ki ahanba national awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact you. Heart operation lising tara mangagi mathakta pangthokraba world class heart transplant surgeon Dr. Ajay Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makhal makhagi heart operation Sky Hospital da pangthokjaragani angangi di OT amasung hospital charge free oigani loinana Dr. Ajay Kol gi heart surgical OPD gi khudong chaba leijagani akupa marol gi damak Sky Hospital gi reception da tanabi. Kuekzon gidi tatatis konesdi. Mama cuma pun kuning jamane yo sumang roy pista salabnina. Ado cuma takta superlink footing of amam pili sidi. Bas electric rang nusin bagum na yo tisimbayar. Dudi sanagi mohut yang nusin bayar. Break itungda taram noksari makhataba pauda Prajapita Brahmakumari Iswariya Biswavidyalaya Imphal Center ne sinduna Dharmsalada Yoga Degi Thauram pangthokre Thauram aduda Mahutki Parliamentary Secretary Nahakpam Indrajit BJP Manipur Pradesh ki Vice President Jotin Waikhom Brahmakumari's Manipur gi in charge Raj Yogin Brahmakumari Nilima Yauna Miyoi Kayana Saruk Yaki Yoga demonstration amasu utke Mahut ki Parliamentary Secretary N Indrajit na yoga gi hakchang sajal asina punsi sanghan bada natana pukning wakhal santi oina leibada achoba mateng pangi haiki santi lehba ai sa bi wai wakhalun chumba apaba wakhan kan bai basi thasi byabar mi okati kade moina santi lebi ya maramaduna yoy bada masi apani tenja bada yoga sangi ba mai bel alamanna ayukda mayam jaga di takidina yoga siku tokina ba hosiki kunsi sango gi namakta doktor ne yakba hida kunna tawtri ya ki hari wakal wanda yoga siku kokokung pana jaga ga janna sai yoina yoga ja tuki matik anagi koi ge Narendra Modi gi sing makada sarkar amala ki yoga se tuki matik chapale hai sisu aina mayam tamjani
Miyamna mamangda amukta thengnadriba anauba chengum makhal ama Kangla manungda hauramba thengnare Manipurda phangliba chengum makhal singdagi ka hena chawba chengum makhal asi mamang sahigi me thada Kangla museum gi caretaker oiriba mayang langjingdagi bimol kauba mioi amana thengnarakibani mahakna pau pirakpadagi ISTB news ka khosamnaduna sahi adumaktada chengum makhal adugi sample lauraga specialist sing kauraba matungda ICAR gi scientist singda chaba yaba amadi yadaba makhal yangthoknabagi damak test tauke Sahidumaki November thada chengum makhalasi chaba yaba makhal gi chengum ne Manipurda mamangai de phanglamba khongnang chengum hairaga khangnaba chengum makhal adugi variety oigani haina expert singna mot pirakpaga loinana chengum makhalasi chabada miyobagi hakjang sokningai oidre protein marang kaina yawba chengum makhal ne Kanglagi manung thanga pat mayagi khongnang pambi amagi makhongda horamba chengum makhal asidagi spare lauraga haujik Manipur gi mafam kayada form da thanari ba chengum makhal asi oina puthokna bahon abada farmers singda kai hena sendong phangbaya bagi oithokpa lei Amaromda Malim gi oina chengum gi makhalda khwaidagi hena maming satliba Japan gi sitaki hairiba chengum makhal asiga Kanglada phangliba chengum asiga magun manaba kaya lai hainasu mot pirakhi haire Ngasi ISTB News na akhanda na thizilubada chengum makhalasi namineni gi manungda insi anirom chawba hengatle charong amagi arumbana kg mariga gram chani yangkhai romne charong amada chengum masa tara mangarom songi chengum amamamgi apakpana insi tara dagi tara nithoi rom pai khwaidagi chawba chengum gi makhongi sarukna insi taret lom kolle Masi ningthina thizilaba matungda yokhatlabadi Manipur gi chengum karbar tawriba mioi singda kanaba phanganba ngambata natana state asigi economy da su chawna kanaba phanganba ngamgani haire World Environment Day gi mangoinana Janem Students Association na Janems ki akoibada ujara kaya thakre thormaduda Janems ki director Professor Deven Lystrom Medical Superintendent Dr. Ranbir Susarugyake Director Deven Lystrom na global warming dagi kharada oirabasu kananaba pandamda khongthang asi lokhatpani hospital asigi akoibada ujara sing thajanba asina layengba laklebe singda asengba hawa nungsit phanganbasu ngamgani haiki nature na hajiksi koi khang dana koi khangsa saba rekhang ba nong heta tarak tana koi awabang wenari ba nong ni sina singbasi koi global kanoma change ama si lakpasi da globe se lakpasi da koi kharada su phanaba ina koi gi world environment day koi gi june gi tarik manga siga mari lenana koi ngasi ujara sing si thajabani Amaromda Haibok Mahadebagi Laisangi Akoibada Amadi Haibok Singda Divisional Forest Officer Central Forest Division Mayai Lambi Development Organization Amadi Haibok Mahadeba Development Committee Hyang Thangnasu World Environment Day gi Thawramga Mari Lenana Ujara Kaya Thakre Thoramaduda Mahotki Special Secretary M. Joy Amadi Maldogi President W. Kumar Susarugyake Sada East Range gi Range Forest Officer E. Homena Climate Change Laktuna Miyamda Pirakliba Awa Saitheng Asidagi Kharada Oirabasu Kokhanaba Ujara Thabagi Thabak Asi Paikhatpani Phongdokhe Smile Trend Siza Project Kangpokpi Mission Kangpokpi Dasu Pangthokre Kangpokpi ki DC T. Ranjitna Flag Off Tokhe Thorum Aduda Additional Deputy Commissioner S. Balkrishna SDC Amadi Mari Lenaba Official Singna Sarugyake District Administration Kangpokpi na Smile Trend Siza Club Project Kapuna Sinduna Thorum Adu Pangthokibani Aroibada Maruiba Pau Amok Pizari Nupi angang da zathaba miot minay thingnanaba first track court lingnanaba thabak paikhat pa haure haina Chief Minister N. Birena phongdokre amadi table da thabak subagi haina bi thadoksi haina Chief Minister N. Birena appeal tawkre Hausiki hoinadi matang asida loisinjari miyang tabiriba pumnamako amuka hana puramjari